Public Works Department asi Contractor Singgi Makhada Leirabara haina wangko Ashi MLA Khuraijam Loken wahang tauri Tongkhung Lasmi Bazar lebe MLA asi ki yumda pangthoki pau infam amade MLA asina Maya labi asi ki matangda soiba sing hairubagi ring MLA ojara pasu matam adugi laingana mahak pu yengna boina ukhi lambi asi ki matangda mahakna thikalaba matamda sahi asi ki February thada short term maintenance contract haina work order ma leirame lupa crore ani lakh taruk ki senpham laina lambi asi ki matangda miyamna irang Hoi basi karigino ministry ki Makhada laiba tabak asi department na matam sana subiram lagadi miyam na irang horam loi haina asawa phongdoraki hairang goi thong dagi na wangoi SBI phawa crore ani gi senpham asi sinadana ponhol melabadi miyam na complaint tawgadra haiba wahang MLA asina mari dainaba singda wahang toradana lambi sigi jungle cutting na lupa lakh yankhai lokthokre haiba khamgamle wa order si laina department na contractor action labu ngamdri basi karigino hairi Amarom da 2022 da lambi asi saruk oriba wangko SBI ma pati sengmai hin phawba sahi manga gi maintenance perat lairi bani maintenance ki senpham laina matam sana sem da basi kare helmali PR matam oibina hiram asi da governor na mi sangpina ba appeal tarokli ngasi praja miyamna yamna waroriba ai samuk sam nuaite ai lambi sapde thaira salam ikai mai jo hongoi ken MLA mo ani assembly de toina kanna masi matang da jungle cutting de lupa la yang khailo thokre ha bu yena ru bu gidam ta MLA mo wai nai ruling de gi yamna yengna bagi amagi type de lagi bu pa aduna ai hoji lari ba wa order se masi athuba matam da masi praja gi miyam gi hoi sarkar ge so central gi laga madudi matam chana la ko de praja su kasu haiti तबुदबु लंबी फत्तब जि मेन दिसे लंबी फत्तब सेमजन दबुदि ngasi chaigani hayrongwal lambi khar mela ma tokhiba karam prajana pen gi dinu sini aina thamjani ngi sigi wa order ji lei na department na leiba contractor gi mathak te thabuk su de ne action lobo ngam dabje manipur gi leiba pwd department se contractor gi makha da lei ro